ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯇꯝꯗ 2012ꯒꯤ ꯖꯨꯂꯥꯏ ꯗꯦꯠ 12 ꯑꯗꯥꯏꯒꯤ ꯃꯇꯝꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯅꯥꯛꯀꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯃꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯑꯣꯏꯗꯣꯔꯤꯅꯤ꯫ ꯊꯦꯡꯂꯦ ꯅꯨꯡꯗꯥꯡꯗꯣ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯀꯥ ꯚꯔꯥꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯐꯝ ꯖꯒꯥꯗꯨ ꯃꯤ ꯈꯔ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯅ ꯍꯜꯂꯛꯄꯗ ꯃꯤ ꯀꯅꯥꯁꯨ ꯍꯦꯛ ꯂꯩꯕ ꯎꯗꯦ꯫ ꯅꯣꯡꯁꯤꯁꯨ ꯈꯥꯛꯄꯒ ꯂꯥꯎꯕꯒ ꯏꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯦ ꯌꯨꯝꯗ ꯏꯇꯣꯝꯇ ꯍꯜꯂꯛꯄꯁꯤꯗ ꯎ ꯄꯥꯟꯕꯤ ꯈꯔ ꯍꯧꯔꯤꯕ ꯃꯅꯥꯛ ꯑꯗꯥꯏꯗꯣ ꯇꯞꯅ ꯇꯞꯅ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯃꯅꯥꯛ ꯌꯧꯔꯛꯄꯗꯗꯤ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯈꯣꯟ ꯈꯔ ꯇꯥꯏ꯫ ꯑꯩꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯀꯝꯄꯥꯎꯟ ꯃꯅꯨꯡꯗꯒꯤꯅꯤ ꯇꯥꯔꯛꯏꯕ ꯃꯈꯣꯜ ꯑꯗꯨ꯫ ꯑꯩꯁꯨ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯀꯅꯥ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯍꯥꯏꯐꯦꯠ ꯍꯦꯛ ꯆꯣꯡꯈꯠꯂꯒ ꯃꯤ ꯈꯔꯗꯤ ꯂꯩꯕ ꯃꯥꯜꯂꯤ꯫ ꯑꯃ ꯑꯅꯤ ꯂꯦꯞꯇꯨꯅ ꯑꯃꯝꯕꯗꯨꯗ ꯑꯩꯁꯨ ꯃꯗꯨꯗ ꯃꯔꯨꯞꯁꯤꯡ ꯑꯣꯏꯔꯒꯗꯤ ꯆꯨꯔꯨꯞ ꯌꯥꯎꯔꯝꯒꯅꯤ ꯆꯨꯔꯨꯞ ꯊꯛꯎꯒꯦ ꯈꯟꯗꯨꯅ ꯑꯩꯁꯨ ꯃꯅꯥꯛ ꯑꯗꯥꯏꯗ ꯆꯪꯁꯤꯜꯂꯨꯏ꯫ ꯑꯗꯨꯕꯨ ꯃꯅꯥꯛ ꯑꯗꯥꯏ ꯌꯧꯔꯀꯥꯟꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯉꯛꯄꯅꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯃꯔꯣꯝꯗ ꯑꯁꯨꯝꯅꯁꯨ ꯈꯜꯂꯤ, ꯑꯩ ꯂꯥꯛꯄꯗꯨꯗ ꯂꯛꯅꯒꯦ ꯈꯟꯗꯨꯅ ꯂꯣꯠꯈ꯭ꯔꯕ ꯖꯥꯔꯥ? ꯌꯥꯔꯦ ꯀꯤꯕꯤꯗꯦ ꯊꯣꯔꯛꯑꯣ ꯑꯩꯅꯦꯅꯦ ꯊꯣꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯃꯐꯝ ꯑꯗꯥꯏꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩꯗꯨꯗ ꯃꯈꯣꯏ ꯈꯔ ꯑꯃꯝꯕ ꯃꯔꯛꯇꯒꯤ ꯊꯣꯛꯂꯛꯇꯨꯅ ꯏꯅꯥꯛꯇ ꯐꯝꯖꯤꯜꯂꯛꯏ꯫ ꯃꯤ ꯃꯁꯛꯁꯨ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯑꯃꯨꯕ ꯐꯤꯖꯣꯜꯅꯤ ꯍꯥꯏꯗꯤ ꯃꯨꯁꯨꯛ ꯃꯨꯁꯨꯛ ꯃꯨꯕ ꯉꯥꯛꯇꯅꯤ꯫ ꯀꯅꯥ ꯀꯅꯥꯅꯣ ꯑꯃꯠꯇ ꯈꯪꯗꯦ꯫ ꯃꯌꯥꯡ ꯃꯆꯥ ꯑꯣꯏꯔꯤꯖꯥꯔꯁꯨ ꯈꯜꯂꯤ꯫ ꯃꯝꯅꯒ ꯃꯝꯕꯅꯦ ꯏꯃꯨ ꯃꯨꯅ ꯎꯏ꯫ ꯑꯩꯁꯨ ꯃꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯒꯦ ꯋꯥꯔꯤ ꯈꯔ ꯁꯥꯖꯟꯒꯦ ꯍꯥꯏꯗꯅ ꯆꯨꯔꯨꯞ ꯌꯥꯎꯔꯤꯕ꯭ꯔꯣ ꯑꯃꯠꯇ ꯊꯛꯁꯤ, ꯗꯨꯀꯥꯟꯁꯨ ꯊꯣꯡ ꯂꯣꯏꯅ ꯂꯣꯟꯅꯍꯧꯔꯦ꯫ ꯃꯗꯨꯗ ꯑꯃꯅ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯇꯨꯅ ꯆꯨꯔꯨꯞ ꯑꯃ ꯄꯤꯔꯛꯏ꯫ ꯑꯩꯅ ꯃꯗꯨ ꯂꯥꯝꯗꯨꯅ ꯂꯧꯕꯗ ꯃꯈꯨꯠꯇꯣ ꯈꯔ ꯊꯦꯡꯂꯨꯏ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯤ ꯏꯁꯥꯗ ꯍꯩꯅꯗꯕ ꯈꯔ ꯐꯥꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯍꯤꯡ ꯃꯅꯝ, ꯑꯍꯤꯡꯕ ꯌꯣꯠꯀꯤ ꯃꯅꯝꯒꯨꯝꯕ, ꯎꯆꯦꯛ ꯑꯁꯤꯕ ꯃꯩꯅ ꯆꯥꯛꯄꯒꯤ ꯃꯅꯝ ꯀꯟꯅ ꯅꯝꯂꯛꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯁꯛꯐꯝꯁꯤꯡ ꯑꯗꯨ ꯂꯥꯛꯁꯤꯟꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯁꯥꯗ ꯍꯩꯅꯗꯕ ꯑꯃꯗꯤ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯏ꯫ ꯑꯩꯈꯣꯏꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯃꯤ ꯑꯃꯅꯤ ꯆꯠꯈꯤꯕꯒꯤ ꯃꯈꯣꯟꯒꯨꯝꯅꯁꯨ ꯇꯧꯔꯛꯏ꯫ ꯑꯩꯅ ꯃꯁꯤꯗꯤ ꯀꯩꯅꯣ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩꯗꯤ ꯆꯨꯔꯨꯞ ꯊꯛꯄ ꯃꯤ ꯑꯣꯏꯕꯅꯤꯅ ꯃꯩꯈꯦꯠ ꯑꯗꯨꯝ ꯄꯨꯏ꯫ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯃꯩꯈꯦꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯐꯠ ꯈꯦꯠꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯗꯦ꯫ ꯀꯤꯖꯔꯛꯇꯅ ꯑꯩꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯆꯦꯜꯂꯛꯏ꯫ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯈꯔꯁꯨ ꯇꯥꯟꯅꯔꯛꯄꯗꯧꯅ ꯇꯧꯏ꯫ ꯑꯩꯁꯨ ꯌꯨꯝꯗꯗꯤ ꯌꯧꯔꯒꯦ ꯆꯦꯜꯂꯛꯄꯗ ꯂꯝꯕꯦꯟꯗ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯇꯨꯔꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯏꯀꯣꯏ ꯀꯣꯏꯁꯟꯗꯨꯅ ꯂꯩꯈꯤ꯫ ꯀꯤꯕꯅ ꯒ꯭ꯌꯥꯟ ꯃꯥꯡꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯩꯈꯦꯠ ꯌꯥꯎꯔꯤ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯑꯩꯅ ꯃꯩꯈꯦꯠ ꯑꯃ ꯂꯧꯊꯣꯛꯂꯒ ꯈꯦꯠꯄꯗ ꯀꯅꯥꯁꯨ ꯎꯗ꯭ꯔꯦ꯫ ꯑꯩꯅ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯂꯝꯕꯦꯟꯗ ꯇꯥꯔꯝꯕ ꯆꯦ ꯕꯣꯛꯁ ꯃꯆꯦꯠ ꯈꯔꯗꯨ ꯈꯣꯝꯖꯤꯟꯗꯨꯅ ꯃꯩ ꯊꯥꯔꯒ ꯈꯨꯠꯅ ꯄꯥꯏꯗꯨꯅ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯂꯝꯕꯦꯟꯗ ꯈꯨꯠꯇ ꯃꯩ ꯄꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯈꯔ ꯁꯣꯔ ꯃꯄꯤ ꯆꯥꯎꯅ ꯆꯥꯎꯅ ꯈꯣꯏꯁꯥꯎꯅꯕꯒꯤ ꯃꯑꯣꯡꯗ ꯍꯣꯜꯂꯒ ꯏꯟꯅꯔꯛꯄꯗꯧꯅꯁꯨ ꯇꯧꯏ꯫ ꯌꯨꯝꯒꯤ ꯒꯦꯠ ꯍꯦꯛ ꯀꯥꯟꯁꯤꯟꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯁꯦ ꯑꯄꯤꯛꯄ ꯈꯣꯟꯖꯦꯜ ꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯄꯤꯌꯨ ꯄꯤꯌꯨ ꯍꯥꯏꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯁꯨꯃꯥꯡ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯊꯣꯡ ꯍꯥꯡꯉꯨ ꯏꯃꯥ ꯕꯕꯥ ꯍꯥꯏꯗꯨꯅ ꯂꯥꯎꯕꯗ ꯕꯕꯥꯒ ꯏꯃꯥꯒ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯣꯔꯛꯄꯗ ꯕꯕꯥꯅ ꯑꯩꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯏꯃꯥꯗ ꯃꯩ ꯑꯃ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯗꯤ ꯇꯟꯖꯥ ꯑꯗꯨꯗ ꯀꯅꯥ ꯀꯅꯥꯅꯣ ꯊꯣꯡꯒꯥꯟꯗ ꯂꯦꯞꯂꯤꯁꯤꯅ ꯑꯁꯨꯝꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏ꯫ ꯕꯕꯥꯅ ꯁꯥꯎꯔꯒ ꯏꯃꯥꯗ ꯍꯩ ꯃꯩ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯔꯒꯗꯤ ꯄꯨꯊꯣꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯏꯃꯥꯗ ꯃꯩ ꯄꯨꯊꯣꯔꯛꯄꯗ ꯀꯅꯥ ꯑꯃꯠꯇ ꯑꯃꯨꯛꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯗ ꯕꯕꯥꯅ ꯂꯥꯏꯑꯣꯛꯅꯔꯛꯂꯦ ꯍꯥꯏꯕꯁꯤ ꯑꯩꯁꯦ ꯑꯗꯨꯝ ꯈꯪꯉꯝꯃꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯏꯕꯨꯡꯉꯣ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯍꯪꯉꯛꯄꯗ ꯑꯩꯅ ꯉꯁꯥꯏ ꯃꯈꯣꯏꯗ ꯄꯤꯔꯛꯄ ꯆꯨꯔꯨꯞꯇꯨ ꯃꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯑꯩꯅ ꯑꯩꯒꯤ ꯄꯤꯔꯈꯥꯎ ꯑꯗꯨꯗꯒꯤ ꯌꯦꯡꯂꯨꯕꯗ ꯑꯉꯥꯡ ꯑꯁꯤꯕꯒꯤ ꯈꯨꯠꯁꯥ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯕꯕꯥꯅ ꯃꯩ ꯊꯥꯗꯣꯛꯈꯤ ꯈꯨꯗꯛꯇ꯫ ꯑꯗꯨꯒ ꯑꯩꯕꯨꯅ ꯇꯔꯦꯟ ꯃꯅꯥꯅ ꯏꯁꯤꯡꯗ ꯂꯨꯞꯄꯒ ꯈꯤꯛꯇꯨꯅ ꯕꯕꯥꯅ ꯑꯩꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯇꯨꯝꯕ ꯉꯝꯗꯅ ꯂꯩꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯑꯩꯁꯦ ꯊꯦꯡꯅ ꯉꯁꯤ ꯐꯥꯎ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯈꯔ ꯇꯦꯜꯂꯤ꯫ ꯑꯍꯥꯟꯕ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫
ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯅꯨꯄꯥ ꯉꯥꯛꯇ 3 ꯁꯨꯏ, ꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯗꯨꯒ ꯏꯃꯨꯡ ꯑꯁꯤꯁꯨ ꯍꯥꯟꯅꯗꯒꯤ ꯈꯔ ꯑꯗꯨꯝ ꯋꯥꯗꯨꯅ ꯍꯧꯔꯛꯄ ꯏꯃꯨꯡ ꯑꯃꯅꯤ꯫ ꯃꯁꯤ ꯄꯨꯝꯕ ꯑꯣꯏꯖꯔꯒꯁꯨ ꯕꯕꯥꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ 3ꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤ꯫ ꯃꯌꯥꯝꯒ ꯃꯥꯟꯅꯅ ꯂꯣꯏꯅꯃꯛ ꯁꯦꯝꯕ ꯉꯝꯗ꯭ꯔꯒꯁꯨ ꯕꯕꯥꯒꯤ ꯉꯝꯖꯕ ꯊꯥꯛꯇ ꯑꯗꯨꯝ ꯃꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 3ꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯑꯗꯨꯝ ꯇꯝꯍꯟꯕꯤꯔꯛꯏ꯫ ꯗꯗꯥ ꯌꯥꯏꯃꯗꯤ ꯊꯥꯏꯅꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯅ ꯁꯥꯟꯅꯕ ꯑꯗꯨꯝ ꯆꯠꯂꯛꯏ꯫ ꯑꯗꯨꯅ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯍꯦꯛ ꯇꯧꯕꯒ ꯇꯥꯌꯦꯡꯒꯤ ꯁ꯭ꯄꯣꯔꯠꯁ ꯍꯥꯏ ꯀꯝꯄ꯭ꯂꯦꯛꯁꯇ ꯗꯗꯥ ꯌꯥꯏꯃꯗꯤ ꯁꯥꯟꯅꯕꯒꯤ ꯂꯩꯈꯤ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯁꯨ ꯗꯗꯥ ꯑꯍꯟꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯗꯨم ꯍꯩꯅ ꯍꯧꯔꯛꯏ꯫ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯝꯕꯤꯕ ꯋꯥꯠꯄꯗꯒꯤ ꯀꯌꯥꯗꯤ ꯃꯅꯤꯡ ꯊꯨꯡꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯍꯣꯠꯅꯖꯗꯨꯅ ꯃꯀꯣꯛꯃꯛ ꯊꯣꯡꯂꯛꯇ꯭ꯔꯒꯁꯨ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯑꯣꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ, ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯍꯩꯔꯛꯇꯦ, ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯇꯝꯅꯤꯡꯉꯛꯇꯦ꯫ ꯑꯩꯒꯤꯅ ꯑꯃꯨꯛ ꯈꯨꯠ ꯁꯥ ꯌꯥꯝꯅ ꯂꯦꯡꯕ ꯃꯁꯤꯅꯤ꯫ ꯀꯩꯒꯨꯝꯕ ꯌꯨꯝ ꯁꯥꯕ ꯑꯣꯏꯔꯣ ꯀꯔꯤꯒꯨꯝꯕ ꯌꯥꯔꯛꯇꯕ ꯑꯣꯏꯔꯣ ꯑꯩꯅ ꯑꯗꯨꯝ ꯀꯣꯛꯀꯥꯛ ꯁꯦꯝꯕꯗ ꯑꯗꯨꯝ ꯌꯥꯏ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯑꯩꯅ ꯑꯗꯨꯝ ꯅꯝꯅ ꯇꯧꯏ, ꯃꯌꯥꯝꯗꯒꯤ ꯑꯇꯣꯝꯕꯁꯨ ꯑꯣꯏꯔꯨꯔꯕꯅꯤꯅ꯫ ꯑꯩꯒꯤ ꯏꯃꯥꯁꯦ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯋꯥꯈꯜ ꯈꯤꯇꯪ ꯃꯤꯃꯥꯟꯅꯗꯦ꯫ ꯑꯗꯨꯅ ꯕꯕꯥꯅ ꯏꯃꯥ ꯌꯥꯎꯗꯅ ꯄꯨꯝꯅꯃꯛꯁꯨ ꯍꯣꯠꯅꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯦ ꯈꯔꯁꯨ ꯋꯥꯔꯛꯄꯅꯤ꯫ ꯃꯇꯝꯅ ꯄꯨꯔꯛꯄꯅꯤ ꯑꯩꯈꯣꯏꯁꯨ ꯄꯥꯈꯪ ꯂꯣꯏꯅ ꯐꯥꯅꯔꯛꯑꯦ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯇꯩꯁꯤꯡꯗꯨꯅ ꯇꯧꯖꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯍꯩ ꯌꯥꯜꯂꯛꯄꯒꯤ ꯃꯇꯝꯁꯨ ꯅꯛꯁꯜꯂꯛꯏ꯫ ꯑꯩꯈꯣই ꯗꯗꯥ ꯑꯍꯜ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯆꯧꯁꯤ ꯃꯥ ꯏꯍꯥꯟ ꯍꯥꯟꯅ ꯊꯕꯛꯀꯤ ꯄꯩꯁꯥ ꯂꯨꯄꯥ ꯑꯃꯠꯇ ꯄꯤꯗꯅ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯆꯧꯁꯦ ꯊꯕꯛ ꯈꯜꯂꯛꯏ꯫ ꯇꯥꯃꯣꯆꯧꯅ ꯁꯤꯀꯤ ꯇꯤꯡꯗꯅ ꯊꯕꯛ ꯈꯜꯂꯛꯄꯁꯤꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡ ꯀꯌꯥꯒꯤ ꯃꯆꯥ ꯃꯁꯨ ꯀꯌꯥ ꯃꯔꯨꯝ ꯑꯃꯁꯨ ꯊꯕꯛ ꯇꯧꯅꯕ ꯄꯩꯁꯥ ꯄꯤꯁꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯣꯏꯒꯤꯗꯤ ꯄꯩꯁꯥ ꯄꯤꯅ ꯊꯕꯛꯇꯣ ꯈꯜꯂꯛꯄ ꯑꯣꯏꯔꯛꯄ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯗꯨꯅ ꯀꯨꯝꯍꯩ ꯑꯃ ꯇꯥꯔꯝꯃꯤ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯅ ꯊꯕꯛ ꯈꯜꯂꯛꯄꯁꯤ ꯕꯕꯥꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯏꯁꯤꯁꯨ ꯇꯥꯃꯣꯆꯧꯒ ꯕꯕꯥꯒ ꯏꯃꯥꯒ ꯑꯩꯈꯣꯏꯅꯤ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯌꯥꯏꯗꯤ ꯑꯗꯨꯝ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯍꯦꯛ ꯇꯧꯕꯒ ꯁꯥꯏꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ꯫ ꯌꯨꯝꯗꯒ ꯊꯣꯔꯛꯄ ꯅꯠꯇꯦ ꯕꯕꯥꯍꯣꯏ ꯑꯩꯈꯣꯏꯅꯁꯨ ꯅꯣꯡꯃꯇ ꯎꯅꯕ ꯆꯠꯂꯨꯗꯦ꯫ ꯇꯥꯃꯣꯌꯥꯏꯅꯁꯨ ꯅꯣꯡꯃꯇ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯦ꯫ ꯃꯁꯛ ꯐꯥꯎ ꯀꯥꯎꯅꯔꯝꯃꯅꯤ ꯍꯥꯏꯅꯔꯤꯅꯤ꯫ ꯇꯥꯃꯣꯆꯧ ꯊꯕꯛ ꯈꯜꯂꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯃꯇꯝ ꯑꯗꯨꯗ ꯃꯆꯥ ꯅꯤꯉꯣꯜ ꯌꯥꯎꯖꯕꯁꯤꯡꯗꯨ ꯊꯥꯖꯔꯒꯦ, ꯄꯤꯔꯒꯦ ꯁꯤꯅ ꯑꯃꯨꯛꯇꯕꯨ ꯕꯕꯥꯗ ꯍꯥꯏꯔꯛꯄꯁꯤꯗꯤ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ꯫ ꯕꯕꯥꯅꯁꯨ ꯇꯥꯃꯣꯆꯧꯒꯤ ꯋꯥꯔꯤꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯗꯣꯛꯎꯕꯗ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯕꯕꯥ ꯊꯕꯛꯁꯦ ꯈꯜꯂꯛꯄꯗ ꯉꯥꯏꯔꯤ, ꯊꯕꯛ ꯐꯥꯎ ꯀꯥꯕ ꯍꯧꯗ꯭ꯔꯤ꯫ ꯃꯇꯝ ꯈꯔ ꯏꯄꯥ ꯏꯆꯥ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤꯁꯤ꯫ ꯑꯗꯨꯒ ꯌꯥꯏꯃꯗꯨꯁꯨ ꯑꯥꯗ ꯁꯨꯝ ꯁꯥꯟꯅꯔꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯗꯣ ꯑꯣꯏꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯌꯨꯝꯗ ꯀꯧꯊꯣꯛꯑꯒ ꯂꯩꯍꯜꯂꯁꯤ꯫ ꯏꯆꯤꯜ ꯏꯅꯥꯎ 3 ꯁꯨꯏ ꯍꯥꯏꯁꯦ ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯁꯜꯂꯛꯏ꯫ ꯃꯥꯒꯤ ꯃꯁꯛꯁꯦ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅꯁꯨ ꯍꯣꯏꯗ ꯏꯄꯥ ꯚꯥꯞ ꯂꯣꯏꯅ ꯇꯥꯔꯦ꯫ ꯅꯅꯥꯎ ꯌꯥꯏꯃꯗꯨꯁꯨ ꯀꯧꯊꯣꯛꯄꯤꯔꯁꯤ, ꯑꯗꯨꯒ ꯃꯥꯒꯤꯁꯨ ꯊꯕꯛ ꯆꯥꯅꯕ ꯑꯃ ꯊꯤꯕꯤꯔꯁꯤ꯫ ꯏꯆꯥꯅ ꯊꯕꯛ ꯈꯜꯂꯛꯄꯁꯤ ꯋꯥꯈꯜ ꯊꯣꯛꯏꯅꯦ ꯏꯃꯨꯡꯁꯤ꯫ ꯑꯗꯨꯒ ꯑꯇꯣꯝꯕꯁꯤꯗꯤ ꯃꯈꯨꯠ ꯃꯁꯥ ꯌꯥꯝꯅ ꯍꯩ, ꯑꯁꯤꯅ ꯀꯩ ꯇꯧꯕ ꯄꯥꯝꯖꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯨꯛ ꯇꯝꯃꯛꯄ ꯃꯇꯝ ꯑꯗꯨ ꯌꯧꯁꯜꯂꯛꯑꯝꯃꯤ꯫ ꯇꯥꯃꯣꯌꯥꯏꯁꯨ ꯃꯥꯒꯤ ꯁꯥꯟꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯧꯊꯣꯛꯑꯝꯃꯤ꯫ ꯃꯥꯁꯨ ꯇꯥꯃꯣꯆꯧ ꯊꯕꯛ ꯈꯜꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯇꯧꯕꯇꯕꯨ ꯌꯨꯝꯗ ꯂꯩꯔꯣꯗꯤ ꯌꯥꯗꯦ, ꯃꯥꯒꯤꯁꯨ ꯀꯔꯤꯅꯣꯃ ꯈꯟꯖꯕ ꯂꯩꯕ ꯃꯥꯜꯂꯤ꯫ ꯇꯥꯃꯣꯆꯧꯅ ꯊꯕꯛ ꯇꯧꯕ ꯆꯍꯤ ꯐꯥꯔꯝꯗꯥꯏꯁꯤꯗ ꯑꯩꯈꯣꯏ ꯇꯥꯃꯣꯌꯥꯏꯁꯦ ꯑꯃꯨꯛ ꯃꯣꯏ ꯁꯥꯟꯅꯕꯒꯤ ꯀꯣꯇꯥꯗ ꯑꯥꯔꯃꯤ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟ ꯌꯥꯎꯔꯨꯕꯗ ꯈꯟꯖꯜꯂꯛꯏ꯫ ꯇꯥꯃꯣꯌꯥꯏ ꯊꯕꯛ ꯈꯜꯂꯦ ꯄꯥꯎ ꯇꯥꯕꯗ ꯂꯩꯀꯥꯏꯁꯤꯗꯤ ꯑꯉꯛꯄꯗ ꯀꯔꯤꯅꯣꯃꯗ ꯂꯩꯅꯔꯝꯃꯤ꯫ ꯕꯕꯥꯁꯦ ꯀꯨꯃꯥꯔ ꯀꯧꯏ, ꯀꯨꯃꯥꯔꯒꯤ ꯃꯆꯥ 3ꯁꯤꯗꯤ ꯂꯥꯏꯄꯣꯛ ꯉꯥꯛꯇꯅꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯕꯕꯥꯗꯤ ꯍꯔꯥꯎꯕꯗ ꯅꯍꯥꯟꯈꯩ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯕꯒꯗꯨ ꯏꯆꯥ ꯑꯅꯤ ꯊꯕꯛ ꯇꯧꯔꯁꯤꯕꯨ ꯍꯥꯏꯗꯅ ꯊꯕꯛ ꯑꯗꯨ ꯇꯣꯛꯑꯒꯦ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯈꯔ ꯇꯥꯃꯣꯌꯥꯏ ꯇꯥꯃꯣꯆꯧ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯨꯝꯗ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯇꯥꯃꯣꯌꯥꯏꯁꯨ ꯆꯠꯈꯤꯗꯣꯔꯕꯅꯤ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯒ ꯊꯕꯛꯀꯤ ꯀꯣꯜ ꯂꯦꯇꯔ ꯉꯥꯏꯕ ꯑꯣꯏꯅ ꯌꯨꯝꯗ ꯂꯩꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯔꯛꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ 3ꯁꯤ ꯃꯤꯅ ꯅꯨꯡꯁꯤꯕꯤꯗꯅ ꯆꯥꯛꯁꯦ ꯄꯨꯡꯀꯧꯗ ꯀꯧꯕꯤ, ꯏꯔꯤ ꯇꯥꯅꯁꯨ ꯀꯧꯏ꯫ ꯌꯨꯝꯊꯪꯅꯕ ꯏꯃꯨꯡ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯈꯣꯏ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯄꯨꯂꯞ ꯑꯩꯈꯣい 3ꯁꯤ ꯆꯥꯛ ꯀꯧꯕꯤ ꯍꯥꯏꯕ ꯇꯥꯏ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯌꯥꯏꯁꯦ ꯃꯥꯒꯤ ꯊꯕꯛꯀꯤ ꯀꯣꯜ ꯂꯦꯇꯔ ꯉꯥꯏꯔꯤꯉꯩ ꯃꯑꯣꯡ ꯑꯃ ꯇꯧꯕ ꯍꯧꯔꯛꯏ꯫ ꯍꯥꯏꯗꯤ ꯃꯆꯤꯟꯗ ꯑꯩ ꯊꯕꯛ ꯇꯧꯅꯤꯡꯉꯛꯇ꯭ꯔꯦ, ꯅꯨꯄꯤ ꯊꯤꯔꯒꯦ, ꯌꯨꯝꯗ ꯂꯩꯅꯤꯡꯉꯦ, ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯁꯥꯕ ꯌꯥꯔꯦ, ꯑꯃꯟꯕ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯂꯩꯅꯤꯡꯉꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯁꯨꯝ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯏ꯫ ꯑꯗꯨꯒ ꯇꯥꯃꯣꯌꯥꯏꯁꯦ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯅꯨꯄꯤ ꯑꯃꯁꯨ ꯀꯣꯏꯕꯖꯥꯠꯅꯤ꯫ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯅꯠꯇꯕꯖꯥꯠꯅꯤ, ꯁꯨꯝ ꯍꯥꯏꯐꯦꯠ ꯂꯥꯛꯐꯦꯠ ꯍꯥꯏꯗꯨꯅꯤ꯫
ꯅꯨꯄꯤꯗꯨꯅꯁꯨ ꯅꯪ ꯑꯗꯨꯒꯨꯝꯕ ꯐꯣꯔꯁꯀꯤ ꯊꯕꯛꯇꯨ ꯇꯧꯒꯅꯨ, ꯌꯨꯝꯗ ꯂꯩꯇꯕ ꯊꯕꯛꯄꯨ ꯀꯅꯥꯅ ꯇꯧꯒꯦ ꯍꯥꯏꯗꯅ ꯅꯨꯄꯤꯗꯨꯅ ꯁꯨꯝ ꯏꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯇꯥꯃꯣꯆꯧꯁꯨ ꯑꯃꯨꯛ ꯃꯆꯤ ꯎꯪꯗꯨꯅ ꯂꯩꯕ ꯃꯥꯒꯤ ꯊꯕꯛꯀꯥꯗꯣ ꯆꯥꯡ ꯅꯥꯏꯅ ꯀꯥꯔꯛꯇꯕ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯏꯃꯨꯡ ꯑꯁꯤꯗ ꯂꯥꯛꯄ ꯍꯧꯔꯛꯏ꯫ ꯇꯥꯃꯣꯌꯥꯏꯒꯤ ꯊꯕꯛ ꯈꯜꯂꯛꯄꯒꯤ ꯀꯣꯜ ꯂꯦꯇꯔ ꯂꯥꯛꯄꯒ ꯃꯤ ꯑꯥꯗ ꯆꯪꯉꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯥꯒ ꯈꯪꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯝꯐꯨꯗ ꯌꯨꯝ ꯑꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯇꯅ ꯇꯥꯃꯣꯌꯥꯏꯁꯦ ꯑꯥꯗ ꯆꯠꯀꯗꯕꯗꯨ ꯃꯥꯅ ꯅꯝꯐꯨꯗ ꯆꯠꯍꯜꯂꯝꯗꯦ꯫ ꯑꯩ ꯊꯕꯛ ꯇꯧꯔꯔꯣꯏ, ꯄꯥꯕ ꯂꯨꯍꯣꯡꯕꯤꯔꯣ ꯍꯥꯏꯗꯅ ꯕꯕꯥꯗ ꯑꯋꯥꯕ ꯑꯃ ꯄꯤꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯇꯥꯃꯣꯌꯥꯏꯁꯦ ꯊꯤꯅ ꯉꯥꯡꯉꯝꯃꯤ꯫ ꯅꯁꯥꯒꯤ ꯁꯤꯟꯐꯝ ꯃꯁꯛ ꯈꯪꯗꯕ ꯅꯪꯅ ꯑꯗꯨ ꯀꯨꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯉꯩ ꯁꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯥꯗ ꯂꯩꯔꯤꯕꯗꯨ ꯅꯨꯄꯤ ꯆꯦꯜꯂꯒ ꯂꯨꯍꯣꯡꯅꯕ꯭ꯔꯥ? ꯍꯧꯖꯤꯛ ꯅꯪ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ, ꯅꯌꯥꯝꯕꯁꯤ ꯍꯥꯟꯅ ꯍꯣꯡꯕꯤꯈꯤꯅꯤ꯫ ꯅꯪ ꯅꯁꯥꯒꯤ ꯈꯜꯂꯤꯕ ꯊꯕꯛꯇꯣ ꯃꯗꯨ ꯍꯥꯟꯅ ꯇꯧꯈꯣ꯫ ꯅꯪꯅ ꯅꯌꯥꯝꯕꯗꯧꯅ ꯇꯣꯂꯣꯞ ꯆꯥꯕ ꯍꯧꯔꯛꯄꯗ ꯏꯄꯥ ꯅꯪ ꯂꯨꯍꯣꯡꯕꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯃꯣꯌꯥꯏꯁꯦ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ, ꯑꯩꯗꯤ ꯆꯠꯂꯔꯣꯏ, ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯅꯣ? ꯑꯋꯥꯕ ꯊꯕꯛꯅꯤ, ꯑꯩꯗꯤ ꯁꯨꯝ ꯌꯥꯎꯁꯜꯂꯨꯕꯗ ꯈꯜꯂꯛꯄꯅꯤ ꯍꯥꯏꯗꯅ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯇꯥꯃꯣꯌꯥꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯈꯜꯂꯛꯇꯨꯅ ꯇꯥꯃꯣꯆꯧꯁꯦ ꯍꯥꯟꯅ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯕꯤꯍꯧꯅꯕ ꯕꯕꯥꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯨꯛ ꯇꯥꯃꯣꯆꯧꯁꯤꯅ ꯅꯨꯄꯤ ꯊꯤꯔꯣꯏ ꯍꯥꯏꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯄꯨꯡꯁꯥꯎꯗ ꯁꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯊꯕꯛꯁꯦ ꯊꯥ ꯐꯥꯖꯤꯜꯂꯛꯈꯤ ꯃꯥꯅ ꯆꯠꯇ꯭ꯔꯤꯕꯁꯦ, ꯃꯗꯨꯗ ꯑꯣꯐꯤꯁꯇꯒꯤ ꯆꯦ ꯐꯥꯎ ꯂꯥꯛꯑꯝꯃꯤ ꯊꯕꯛꯁꯦ ꯇꯣꯛꯑꯗꯣꯏꯔꯥ ꯍꯥꯏꯗꯅ꯫ ꯕꯕꯥꯁꯨ ꯈꯔ ꯍꯔꯥꯎꯖꯕ ꯍꯧꯔꯛꯄꯁꯤꯗ ꯃꯥꯏꯀꯩ ꯈꯪꯗꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯅ ꯑꯃꯨꯛ ꯃꯁꯥꯗ ꯑꯋꯥꯕ ꯁꯥꯐꯨ ꯑꯃꯃꯨꯛ ꯅꯧꯅ ꯄꯤꯕ ꯍꯧꯔꯛꯏ꯫ ꯇꯥꯃꯣꯌꯥꯏꯒꯤ ꯆꯦꯜꯂꯨꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ꯫ ꯍꯟꯖꯟ ꯆꯦꯟꯁꯤꯜꯂꯛꯄꯗꯒꯤ ꯕꯕꯥꯅ ꯍꯦꯔꯥ ꯅꯣꯏꯗꯗꯤ ꯄꯨꯕ꯭ꯔꯥ ꯂꯪꯕ꯭ꯔꯥ ꯇꯧꯔꯒ ꯍꯣꯡꯗꯣꯛꯄꯤꯔꯒꯦ ꯍꯥꯏꯗꯅ ꯇꯥꯃꯣꯌꯥꯏꯒꯤ ꯂꯨꯍꯣꯡꯉꯝꯗꯥꯏ ꯃꯌꯥ ꯀꯟꯅ ꯍꯧ ꯇꯧꯗꯨꯅ ꯆꯦꯜꯂꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯇꯥꯃꯣꯌꯥꯏꯅ ꯆꯦꯜꯂꯨꯔꯤꯕ ꯂꯨꯍꯣꯡꯗꯣꯔꯤꯕ ꯅꯨꯄꯤꯁꯤ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈꯤ꯫ ꯕꯕꯥꯁꯨ ꯃꯗꯨꯗꯒꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯗꯅ ꯅꯨꯄꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯣꯝꯃꯒ ꯈꯟꯅ ꯆꯩꯅꯕ ꯐꯨꯅ ꯆꯩꯅꯕ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯈꯤ꯫ ꯑꯔꯨꯕ ꯏꯆꯦꯜ ꯑꯃꯒꯨꯝ ꯆꯦꯟꯊꯖꯔꯛꯄ ꯍꯧꯔꯛꯑꯕ ꯏꯃꯨꯡ ꯑꯁꯤ ꯆꯟꯅꯩꯅꯕ ꯑꯃꯣꯠꯄ ꯏꯆꯦꯟꯒꯨꯝ ꯑꯃꯨꯛ ꯃꯆꯨ ꯍꯣꯡꯕ ꯍꯧꯔꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯅꯣꯛꯅꯕ ꯍꯧꯔꯛꯏ꯫ ꯇꯥꯃꯣꯌꯥꯏꯁꯨ ꯌꯨꯗ ꯂꯥꯏꯆꯨꯔꯛꯄ ꯂꯩꯀꯥꯏꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯛꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯏ꯫ ꯇꯥꯃꯣꯆꯧꯁꯨ ꯊꯕꯛ ꯀꯥꯎ ꯌꯥꯗꯕꯗꯒꯤ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯠꯂꯝꯃꯤ꯫ ꯏꯃꯨꯡ ꯑꯁꯤ ꯍꯥꯟꯅꯒꯤ ꯑꯋꯥꯕ ꯏꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯇꯞꯅ ꯍꯟꯖꯜꯂꯛꯏ꯫ ꯕꯕꯥꯁꯨ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯣꯛ ꯈꯣꯡꯅ ꯀꯞꯄꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤꯡꯁꯤꯕꯣ? ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄ ꯀꯌꯥꯁꯤ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯔꯦ ꯍꯥꯏꯗꯅ ꯕꯕꯥꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯄꯨꯀꯞꯇ ꯀꯞꯄꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯑꯃ ꯑꯩꯁꯨ ꯁꯨꯝ ꯄꯣꯛꯄ ꯍꯧꯔꯛꯏ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯀꯩꯅꯣ ꯏꯃꯨꯡ ꯑꯁꯤꯗ ꯑꯁꯨꯛ ꯊꯨꯅ ꯑꯣꯜꯂꯛꯏꯁꯤ? ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕ ꯏꯃꯨꯡ ꯅꯠꯇꯦ, ꯃꯁꯤ ꯀꯩꯗꯧꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯅꯤꯟꯗꯥ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯇꯥꯃꯣꯌꯥꯏꯁꯨ ꯌꯨꯗ ꯊꯛꯃꯟꯗꯅ ꯃꯁꯥꯗꯣ ꯅꯥꯕ ꯍꯧꯔꯛꯏ꯫ ꯍꯥꯟꯅ ꯁꯥꯟꯅꯔꯛꯄꯒꯤ ꯃꯁꯥ ꯃꯎ ꯇꯨꯞ ꯂꯥꯎꯅ ꯂꯩꯔꯝꯕꯗꯨ ꯀꯨꯆꯨ ꯀꯨꯃꯦꯟꯒ ꯑꯃꯠꯇ ꯊꯣꯛꯇꯅ ꯃꯌꯥꯡ ꯀꯪꯇ꯭ꯔꯤꯛ ꯀꯪꯉꯒ ꯌꯨ ꯊꯛꯃꯟꯗꯅ ꯅꯥꯕꯗꯒꯤ ꯐꯃꯨꯡꯗ ꯐꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯃꯣꯆꯧꯁꯨ ꯅꯨꯃꯤꯠ ꯃꯉꯥꯜ ꯎꯕ ꯌꯥꯗꯦ, ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗꯒꯤ ꯁꯣꯏꯟ ꯍꯦꯟꯗꯣꯛꯑꯝꯗꯦ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯇꯥꯃꯣꯆꯧꯁꯦ ꯃꯁꯛ ꯎꯒꯦ ꯐꯪꯉꯝꯗꯦ, ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤ ꯅꯠꯇꯅ꯫ ꯃꯤꯅꯁꯨ ꯏꯃꯨꯡꯁꯦ ꯑꯉꯥꯎꯕ ꯏꯃꯨꯡꯅꯤ ꯍꯥꯏꯗꯅ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯁꯨ ꯂꯩꯕꯗꯤꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯅꯦ ꯑꯃ ꯂꯩ, ꯑꯩꯈꯣꯏꯒ ꯃꯔꯤ ꯀꯔꯤꯃꯠꯇ ꯊꯣꯛꯅꯕ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯑꯍꯟꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯃꯣꯆꯧꯅ ꯊꯕꯛ ꯈꯜꯂꯛꯄꯒꯤꯗꯨꯗ ꯑꯩꯈꯣꯏꯒꯤꯗ ꯇꯣꯏꯅ ꯂꯥꯛꯑꯝꯕꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗꯣ ꯇꯥꯃꯣꯆꯧꯗ ꯑꯣꯏꯍꯜꯂꯒꯦ, ꯂꯨꯍꯣꯡꯕꯤꯔꯁꯤ ꯍꯥꯏꯗꯅ ꯏꯅꯦ ꯑꯗꯨꯅ ꯏꯃꯨꯡꯁꯤꯒꯤ ꯃꯇꯧꯁꯤ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯀꯣꯏꯔꯛꯏ꯫ ꯕꯕꯥꯒ ꯑꯩꯒꯁꯨ ꯌꯨꯝꯗ ꯂꯩ꯫ ꯃꯗꯨꯗ ꯏꯅꯦ ꯑꯗꯨꯅ ꯕꯕꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯨꯃꯥꯔ ꯅꯪꯗꯤ ꯀꯔꯝ ꯄꯥꯜꯂꯤ? ꯃꯦꯝꯆꯥꯗꯤ ꯎꯗꯦ, ꯀꯔꯥꯏꯗ ꯂꯩꯈꯤ? ꯑꯗꯨꯒ ꯅꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯅ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯁꯨꯝꯅ ꯈꯨꯝꯃꯤ, ꯏꯇꯩꯃ ꯃꯣꯏꯅ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯖꯔꯝꯒꯅꯤ, ꯑꯩ ꯈꯪꯗꯦ, ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯁꯤꯕ ꯉꯥꯏꯕ ꯃꯁꯤꯅꯤ ꯈꯨꯝꯃꯤ꯫ ꯑꯩꯈꯣꯏꯗ ꯂꯥꯛꯏꯕ ꯏꯅꯦ ꯑꯗꯨꯅ ꯑꯃꯨꯛ ꯍꯌꯦꯡꯗꯤ ꯀꯨꯃꯥꯔ ꯀꯩꯗꯧꯕꯒꯤ ꯁꯤꯗꯣꯏꯅꯣ? ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯗꯦ, ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅꯪꯒꯤꯗꯤ ꯅꯆꯥꯅꯨꯄꯥ ꯑꯍꯨꯝ ꯆꯪ ꯂꯥꯎꯅ ꯂꯩꯔꯤꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯣ? ꯑꯩꯅ ꯂꯥꯛꯏꯁꯦ ꯀꯔꯤꯃꯠꯇꯒꯤ ꯅꯠꯇꯦ, ꯃꯤꯉꯣꯟꯗꯁꯨ ꯑꯩꯅ ꯂꯥꯛꯑꯝꯕꯒꯤ ꯃꯔꯝꯗ ꯋꯥ ꯇꯝꯃꯨꯅꯨ꯫ ꯁꯨꯝ ꯑꯩꯁꯦ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕꯗ ꯑꯩꯁꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯅꯣꯏꯕꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯥꯏꯗꯣ ꯌꯦꯡꯕ꯭ꯔꯣ? ꯍꯥꯏꯔꯛꯑꯣ ꯀꯨꯃꯥꯔ, ꯅꯈꯣꯏ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯉꯨꯕ ꯂꯩꯕ꯭ꯔꯣ ꯍꯪꯉꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯇꯩꯃ ꯑꯩ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯒ ꯑꯃꯠꯇ ꯆꯪꯗꯦ, ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯌꯥꯝꯅ ꯐꯠꯇꯦ, ꯃꯄꯥ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯍꯜꯂꯤ꯫ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯈꯪꯉꯝꯃꯒꯗꯤ
ꯄꯤꯛꯏꯉꯩꯗ ꯃꯈꯣꯏꯁꯦ ꯍꯨ ꯄꯤꯖꯔꯒ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯒꯗꯕꯅꯤ ꯈꯨꯝꯃꯤ꯫ ꯂꯥꯛꯏꯕ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤꯅꯣꯅꯦ ꯀꯨꯃꯥꯔ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯅꯦ, ꯃꯗꯨ ꯇꯧꯍꯣꯏꯗꯦ꯫ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯍꯌꯦꯡ ꯊꯕꯛ ꯁꯪꯕ꯭ꯔꯥ? ꯁꯪꯉꯒꯗꯤ ꯑꯩꯒ ꯊꯕꯛ ꯑꯃꯗ ꯆꯠꯃꯤꯟꯅꯔꯨꯁꯤ꯫ ꯂꯝ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝꯗ ꯅꯠꯇꯦ, ꯃꯥꯏꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯒꯗꯕꯅꯤ꯫ ꯅꯪ ꯁꯪꯉꯤ ꯁꯪꯗꯦꯗꯨ ꯈꯛ ꯍꯥꯏꯔꯛꯎ꯫ ꯕꯕꯥꯅ ꯃꯩꯇꯩꯃꯩ ꯆꯠꯂꯔꯣꯏꯒꯦꯗ ꯃꯥꯡꯕ ꯇꯥꯛꯄ ꯂꯣꯏꯔꯕ ꯑꯩꯒꯤ ꯏꯃꯨꯡꯁꯤꯕꯨ ꯑꯩ ꯃꯀꯣꯛꯇꯒꯤ ꯁꯦꯝꯒꯠꯄ ꯄꯥꯝꯗ꯭ꯔꯦ꯫ ꯏꯇꯩꯃꯅ ꯂꯥꯛꯄꯤꯔꯤꯗꯨ ꯅꯅꯥꯎꯕꯤꯗꯤ ꯌꯥꯝꯅ ꯐꯩ, ꯑꯗꯣ ꯑꯩ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯈꯨꯝꯃꯤ꯫ ꯏꯅꯦ ꯑꯗꯨꯅ ꯑꯃꯨꯛ ꯀꯨꯃꯥꯔ, ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯆꯝꯃꯜꯂꯤꯅꯦ꯫ ꯅꯆꯥꯁꯤꯡ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯖꯔꯒꯁꯨ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝꯅ ꯄꯪꯅ ꯎꯏ꯫ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤ, ꯅꯪ ꯑꯩꯒ ꯍꯌꯦꯡ ꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯆꯠꯂꯨꯁꯤ꯫ ꯃꯗꯨꯗ ꯀꯩ ꯂꯩꯒꯦꯗꯣ ꯃꯥꯏꯕꯤꯗꯨꯅ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯁꯤꯠ ꯅꯥꯟꯅ ꯄꯥꯎ ꯇꯝꯃꯗꯕꯅꯤ꯫ ꯑꯩ ꯈꯪꯉꯤ ꯅꯆꯥꯅꯨꯄꯥ ꯑꯅꯤꯅ ꯊꯕꯛ ꯈꯜꯂꯦ ꯄꯥꯎ ꯇꯥꯕꯗ ꯂꯩꯀꯥꯏꯁꯤꯗ ꯅꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕ ꯃꯤ ꯃꯁꯤꯡ ꯌꯥꯝꯃꯛꯈꯤ ꯍꯥꯏꯕꯁꯤ, ꯑꯗꯨꯕꯨ ꯑꯩꯁꯨ ꯊꯥꯖꯔꯨꯗꯕꯅꯤ ꯁꯨꯃꯥꯏꯅꯗꯤ ꯑꯣꯏꯔꯛꯀꯅꯤꯗꯤ꯫ ꯑꯗꯨ ꯅꯪ ꯍꯌꯦꯡ ꯁꯪꯗꯕ ꯌꯥꯔꯣꯏ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯅꯪꯅꯕ ꯅꯪ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯎ, ꯑꯗꯨꯒ ꯏꯕꯥꯅꯤ ꯒꯥꯔꯤ ꯑꯐꯪꯕ ꯑꯃ ꯅꯦꯛꯑꯒ ꯆꯠꯂꯨꯁꯤ꯫ ꯏꯕꯨꯡꯉꯣ ꯁꯟꯇꯣꯁꯅꯅꯦꯅ ꯍꯥꯏꯔꯤꯁꯤ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ? ꯑꯗꯨꯅ ꯅꯄꯥꯁꯦ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤꯗ ꯊꯥꯔꯛꯎ, ꯅꯪꯅ ꯈꯔ ꯉꯝꯅꯕ ꯉꯥꯡꯅꯧ꯫ ꯑꯩ ꯆꯠꯂꯦ ꯍꯌꯦꯡ ꯂꯥꯛꯎ ꯍꯥꯏꯔꯝꯃꯒ ꯏꯅꯦ ꯑꯗꯨꯁꯨ ꯍꯟꯈꯤ꯫ ꯃꯥ ꯍꯦꯛ ꯍꯟꯈꯤꯕꯒ ꯑꯩꯅ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯕꯕꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥ, ꯏꯅꯦ ꯀꯩꯅꯥꯍꯟꯅ ꯍꯥꯏꯔꯝꯃꯤꯁꯤ ꯑꯩꯁꯨ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯊꯥꯖꯕ ꯑꯃꯗꯤ ꯂꯩ꯫ ꯑꯗꯨꯅ ꯕꯕꯥ ꯅꯪ ꯍꯌꯦꯡ ꯏꯅꯦ ꯀꯩꯅꯥꯍꯟꯒ ꯃꯥꯏꯕꯤꯗꯨ ꯑꯃꯨꯛꯇ ꯎꯅꯔꯨꯁꯨ ꯊꯦꯝꯃꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ, ꯅꯪꯅ ꯆꯠꯀꯦꯒ ꯍꯦꯛ ꯅꯪꯒ ꯆꯠꯃꯤꯟꯅꯔꯨꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯑꯩꯒ ꯆꯠꯄ ꯌꯥꯕ ꯊꯕꯛ ꯍꯥꯏꯗꯅ ꯑꯃ ꯂꯩ, ꯑꯗꯣ ꯍꯌꯦꯡꯒꯤꯁꯤꯗꯤ ꯑꯩꯒ ꯆꯠꯄ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯕꯕꯥꯅ ꯑꯍꯟꯗꯤ ꯕꯕꯥꯒ ꯉꯥꯏꯍꯥꯛ ꯆꯠꯃꯤꯟꯅꯔꯨꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯩꯅ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯃꯒꯁꯨ ꯕꯕꯥꯁꯤ ꯆꯠꯂꯨ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯕ ꯍꯧꯔꯛꯏ꯫ ꯃꯥꯒꯤ ꯀꯥꯗ ꯃꯔꯨꯡ ꯁꯣꯟꯕ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗꯧꯅ ꯇꯧꯔꯛꯄ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯇꯧꯕ ꯍꯧꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯁꯦ ꯇꯥꯃꯣꯆꯧꯒꯤ ꯀꯥꯗ ꯆꯥꯛ ꯄꯨꯁꯟꯕ ꯆꯪꯉꯨꯕꯗ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯁꯦ ꯃꯥꯒꯤ ꯀꯥꯒꯤ ꯃꯩꯗꯨ ꯃꯨꯠꯊꯠꯂꯒ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯇꯥꯃꯣꯆꯧ ꯆꯥꯛꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯥꯒꯤ ꯃꯩꯗꯨ ꯊꯥꯜꯂꯨꯕꯗ ꯇꯥꯃꯣꯆꯧ ꯅꯤꯡꯉꯨꯕ ꯑꯗꯥꯏꯗ ꯂꯦꯞꯄꯝꯕꯗꯨ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯀꯤꯗꯅ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯕꯕꯥꯗ ꯕꯕꯥ ꯇꯥꯃꯣꯆꯧꯒꯤ ꯀꯥꯗ ꯀꯔꯤꯅꯣꯃ ꯂꯩꯍꯧꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯅꯣ ꯍꯥꯏꯗꯅ ꯕꯕꯥꯒ ꯑꯩꯒ ꯆꯪꯉꯛꯄꯗ ꯇꯥꯃꯣꯆꯧꯒꯤ ꯀꯥꯒꯤ ꯃꯩ ꯑꯗꯨ ꯑꯃꯨꯛ ꯃꯨꯠꯊꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯃꯣꯆꯧꯒꯤ ꯐꯃꯨꯡꯗ ꯃꯤ ꯑꯃ ꯇꯨꯝꯃꯒ ꯂꯩꯕꯗꯧꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯕꯕꯥꯒ ꯑꯩꯒꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯏꯕꯨꯡꯉꯣ ꯃꯩ ꯊꯥꯜꯂꯛꯎ, ꯅꯌꯥꯝꯕ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯃꯤꯁꯦ ꯍꯥꯏꯗꯅ ꯃꯩꯗꯨ ꯀꯥꯞꯄꯨꯕꯗ ꯐꯃꯨꯡ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗꯦ꯫ ꯀꯣꯟꯅ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯀꯣꯡꯀꯥꯡ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯗꯨ ꯀꯔꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ ꯌꯦꯡꯉꯨꯕꯗ ꯇꯥꯃꯣꯆꯧꯗꯤ ꯆꯥꯛꯈꯨꯝꯗ ꯐꯝꯃꯒ ꯆꯥꯛ ꯆꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯕꯕꯥꯒ ꯑꯩꯒꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ꯫ ꯀꯣꯟꯅ ꯕꯕꯥꯅ ꯇꯥꯃꯣꯆꯧꯗ ꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯑꯆꯧꯕ ꯏꯕꯨꯡꯉꯣ ꯅꯪ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯄ ꯀꯌꯥꯝ ꯀꯨꯏꯔꯦ? ꯕꯕꯥꯅ ꯑꯗꯨꯃꯥꯏꯅ ꯍꯪꯉꯨꯕꯗꯨꯗ ꯇꯥꯃꯣꯆꯧꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯀꯅꯥꯅꯣꯃꯁꯨ ꯂꯩꯍꯧꯕꯅꯦ ꯑꯩꯒꯤ ꯀꯥꯗ ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥꯒ ꯑꯩꯒꯁꯨ ꯑꯗꯨꯝꯅ ꯇꯥꯃꯣꯆꯧꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ꯫ ꯃꯈꯥ ꯇꯥꯅ ꯕꯕꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯀꯅꯥꯅꯣꯅꯦ ꯅꯪꯒꯤ ꯀꯥꯗ ꯂꯩꯍꯧꯏ ꯍꯥꯏꯔꯤꯗꯨꯕꯣ, ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯇꯥꯃꯣꯆꯧꯅ ꯑꯃꯨꯛ ꯑꯩ ꯈꯪꯗꯦꯗ ꯀꯅꯥꯅꯣ ꯑꯃꯗꯤ ꯂꯩꯍꯧꯕꯅꯤ ꯈꯨꯝꯃꯛꯏ꯫ ꯃꯗꯨꯗꯒꯤ ꯕꯕꯥꯅ ꯍꯪꯕ ꯋꯥꯍꯪ ꯇꯥꯃꯣꯆꯧꯅ ꯀꯔꯤꯃꯠꯇ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯆꯥꯛꯇꯨ ꯆꯥꯔꯒ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯝ ꯆꯪꯈꯤ꯫ ꯕꯕꯥꯒ ꯑꯩꯒꯁꯨ ꯀꯩꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯟꯅ ꯅꯥꯗꯨꯅ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯇꯥꯃꯣꯌꯥꯏꯒꯤ ꯀꯥꯁꯤꯗꯁꯨ ꯑꯃꯨꯕ ꯀꯔꯤꯅꯣꯃ ꯁꯨꯝ ꯆꯪꯉꯛꯑꯦ ꯍꯥꯏꯗꯅ ꯇꯥꯃꯣꯌꯥꯏꯁꯦ ꯑꯍꯤꯡꯗ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯏ꯫ ꯕꯕꯥꯒ ꯑꯩꯒꯁꯨ ꯆꯪꯁꯜꯂꯨꯕꯗ ꯇꯥꯃꯣꯌꯥꯏꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯣꯏꯅ ꯑꯩꯒꯤ ꯀꯥꯗ ꯀꯔꯤꯅꯣ ꯊꯥꯖꯤꯜꯂꯛꯏꯁꯤ? ꯁꯨꯝ ꯑꯃꯨꯕ ꯑꯃ ꯑꯩꯒꯤ ꯀꯥꯗ ꯆꯪꯍꯜꯂꯛꯏꯁꯤ ꯀꯔꯤꯅꯣ? ꯑꯩ ꯍꯩꯅꯗꯦ ꯊꯥꯖꯤꯜꯂꯛꯀꯅꯨ꯫ ꯑꯩꯅ ꯇꯨꯃꯤꯟꯅ ꯑꯩꯒꯤ ꯃꯥꯡꯗꯒ ꯍꯦꯛꯇ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ, ꯍꯩꯅꯗꯦꯀꯣ ꯑꯩ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯏꯃꯨꯡ ꯑꯁꯤꯗ ꯀꯩꯒꯨꯝꯕ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯄꯗꯒꯤ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯑꯝꯃꯤ, ꯏꯕꯨꯡꯉꯣ ꯁꯟꯇꯣꯁ ꯏꯄꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯍꯥꯟꯅꯗꯤ ꯏꯄꯥ ꯀꯔꯤꯁꯨ ꯈꯜꯂꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯃꯨꯡꯁꯦ ꯀꯔꯤꯅꯣꯃ ꯇꯧꯕ ꯍꯧꯔꯦ꯫ ꯅꯍꯥꯟ ꯅꯣꯡꯃꯅꯅꯦ ꯀꯩꯅꯥꯍꯟꯅ ꯁꯤꯗ ꯂꯥꯛꯑꯒ ꯍꯥꯏꯔꯝꯕꯗꯣ ꯃꯗꯨ ꯏꯄꯥ ꯑꯃꯨꯛꯇ ꯃꯥꯒ ꯆꯠꯃꯤꯟꯅꯔꯨꯈꯤꯒꯦ, ꯀꯔꯤꯅꯣꯃ ꯇꯧꯔꯦꯅꯦ ꯏꯃꯨꯡꯁꯦ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯕꯕꯥꯗ ꯕꯕꯥ ꯍꯣꯏ ꯑꯩꯅꯁꯨ ꯍꯥꯏꯔꯤꯗꯨꯅꯤ, ꯑꯩꯈꯣꯏꯁꯦ ꯂꯥꯏ ꯇꯤꯟꯁꯨ ꯌꯦꯡꯗꯕ ꯀꯨꯏꯔꯦ, ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯊꯣꯛꯎꯁꯨ, ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯏꯃꯨꯡꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ꯫
Numitudagi nongkhe nganbaga babana nahan nongma laamba ine aduga mabani puna maibi amagi manakta chalaga imung asigi oiba maramda yengubada maibi aduna sumna hairei nakhoi imungde pungloi lore lakhoningai amata yaudre hojik noina leiridusu hingda yadabagi puhingda hingbagi mawongda leire sabada nachanupa-sing asida mina semjanbikhre matam amada nakhoigi imungse mangal ama lakhi madugi mangal adu muthatnaba nakhoida yengsanba mina tawbirakpani nakhoida yengsalisi mi amatabu nate mi masing yami nachanupa yai madusu magi nupidunasu mangonda semjanbiramle aduga ahandusu mina sabada semjanbirakpani atomba adudi kaya thuyoknaba ude asumna maibi aduna imungi oiba maramda phaurakpaduda babadi mapi ororo tarame babaga chaminariba ine adunasu maibi aduda imung asigi koknaba hiram pambaido hangbada maibi aduna sumna khummai matam sangnine noigese ayaukre noina tawbida yade yengsi hairaga lai khuramba haurasi adu ngasi hayeng hektadi pharoi ko aina matam changni hairisine hairei ine aduna muk ima maibi matam changningba changjara thabakse haujalasi hairame adumaina maibi aduna imungse layengba haurame phana koirapho pharaktabadagi akhoisu thajabasi leiramde tosira phau khalai adubo ine adu yamna nungsi mana tokpa yaro kedobagi toktoino haidara tamusuk tamuya yakhoisi sum maibi aduna layengbi kona thangda khoi tamusuksi gyan tamna lakpa mami ama urami aduga tamuyai de dum hanigi phibam mawongda dum lei tamusuk gyan mapung phana taraba matung magi thabakto hanjanjagi haidana che thaba haurami aduga tamuyai de mana chelamba nupi aduna semjallambaga aduga mi ataina su toksanbirambaga gyan tarakpase khara wana thoki iswar haibase leibajani tamusuk de thabakto mukhankatpa yare haidana order ama thorei aduga khoi tamuyai su gyan budi lai haibu sum mawong amada leirami imungse maibi duna wana hona biduna gyan loina tarei ima sumina nauringai toksanbi khibani adune ima su pharakpura yengsi layengsi hairei hojiki ine adu su yamna su nungaite tamusuk na gyan tarakpa matam adudadi magi machanupi da luhongkhiba kuidribani tamusuk na kana naringai machanupi da luhongkhrabani aduna ine aduna so khoida sumna hairei isanupi du tanga nachanupa ahlasida lejaramagade aise kayade ining thungadaba lammarapa amada mayum pankhre hairei tamuyadi kuina leiramdre manunggi phibam part masa yaraktabadagi isilena akhoi hungi maraktagi amadi laigi sarukni haidana dum leikhidre aduga tamusuk de bawani makhatana amuk hanigi mawongda tawraktringai haidana nupi ama thibiraga luhongbirami hojikpude isu nupi thire mataw asumna imungse sumaina leire aduna mayamda so haijaningbadi akhoi loina matik chare haidana komthokna leibino matam pumbada seksana leibiyo mi apataba haibasidi akhoina uba khangba wabani adubo moidi matam chupada akhoigi tungda amuba imi dawna akhoibu question senarka leibani masine mayam masigi rian hore story mathangi wari thaglapada mayam punamuk thengnarasi masigide mayamdagi kainanaba bidai laujari